ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯆꯥꯎꯅꯨ ꯑꯃꯁꯨꯡ ꯇꯣꯅꯨ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯤꯡꯆꯥꯕ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯐꯥꯎꯕ ꯅꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯅꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤ ꯑꯃ ꯐꯥꯎꯕ ꯆꯥꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯥꯔꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯃꯈꯣꯏ ꯑꯅꯤ ꯄꯤꯕ ꯍꯥꯏꯕꯗꯨ ꯌꯥꯒꯗꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯅꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯪꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯆꯥꯊꯣꯛꯀꯅꯤ ꯍꯥꯏꯔꯕꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯑꯀꯟꯕ ꯑꯅꯤ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯕꯨꯡꯉꯣ ꯑꯀꯟꯕ ꯑꯅꯤꯗ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯁꯦꯟꯅꯗꯨꯅ ꯂꯩꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯏꯕꯨꯡꯉꯣ ꯑꯅꯤꯕꯨ ꯄꯥꯝꯕ ꯋꯥꯠꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯣꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯈꯪꯕꯤꯕ ꯎꯕꯤꯕ ꯏꯕꯨꯡꯉꯣ ꯑꯅꯤꯅ ꯂꯣꯠꯂꯝꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯂꯧꯕꯤꯌꯨ, ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯕꯨ ꯍꯥꯠꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯁꯥꯎꯕ ꯈꯔ ꯐꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯂꯣꯠꯄꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄ ꯉꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯅꯤꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯀꯔꯝ ꯇꯧꯔꯤ? ꯍꯅꯨꯕꯤ ꯂꯩꯔꯦꯝꯕꯤ ꯑꯗꯨꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯃꯌꯥ ꯑꯅꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯦꯒꯤ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯂꯥꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯒꯤ ꯏꯅꯦꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯤꯡꯆꯥꯕꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯍꯟꯒꯗꯕꯒꯤ ꯍꯣꯠꯅꯔꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯆꯥꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯕꯨ ꯄꯥꯝꯖꯗꯕꯗꯒꯤ ꯑꯔꯥꯞꯄ ꯆꯤꯡꯗꯒꯤ ꯆꯥꯗ ꯊꯛꯇꯅ ꯏꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯄꯥꯝꯖꯗꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯒꯤ ꯀꯟꯕꯤꯅꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯏꯅꯦꯅ ꯈꯪꯂꯗꯨꯅ ꯆꯪꯖꯔꯛꯂꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯅꯦꯅ ꯀꯟꯕꯤꯒꯦ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯃꯆꯤन ꯃꯅꯥꯎ ꯑꯗꯨ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯔꯕ ꯅꯆꯤꯟ ꯅꯅꯥꯎꯅ ꯍꯥꯠꯂꯨ, ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤ ꯀꯣꯛꯍꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯅꯦꯅ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄꯒꯤ ꯂꯃꯟ ꯁꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯅꯦꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯥꯎꯅꯨ ꯑꯃꯁꯨꯡ ꯇꯣꯅꯨ ꯀꯧꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯍꯤꯡꯆꯥꯕ ꯍꯥꯠꯇꯨꯅ ꯏꯅꯦꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯌꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯆꯒꯅꯤ꯫ ꯍꯤꯡꯆꯥꯕ ꯍꯥꯠꯄ ꯉꯝꯅꯕ ꯀ꯭ꯔꯤꯄꯥ ꯑꯗꯨ ꯏꯅꯦꯅ ꯅꯅꯥ ꯏꯆꯤꯟ ꯏꯅꯥꯎꯗ ꯍꯥꯞꯄꯤꯌꯨ꯫ ꯏꯅꯦꯒꯤ ꯀ꯭ꯔꯤꯄꯥꯕꯨ ꯐꯪꯂꯕꯗꯤ ꯃꯥꯒꯨꯝꯕ ꯍꯤꯡꯆꯥꯕ ꯃꯆꯤꯟ ꯃꯅꯥꯎꯗ ꯅꯠꯇꯅ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯄꯨꯝꯅꯃꯛ ꯍꯥꯠꯀꯦ ꯍꯥꯏꯔꯛꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯑꯅꯤꯅ ꯅꯅꯦ ꯑꯩꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯍꯥꯠꯀꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯅꯤ ꯑꯁꯤꯗꯤ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯕ ꯍꯤꯡꯆꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯅꯦꯅ ꯃꯈꯣꯏꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯅꯕ ꯍꯣꯠꯅꯈꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯆꯥꯎꯅꯨ ꯑꯃꯁꯨꯡ ꯇꯣꯅꯨ ꯀꯧꯕ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯦ, ꯅꯍꯥꯛꯇꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤ, ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯒꯤ ꯃꯔꯝ ꯈꯪꯅꯕ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯗ ꯍꯅꯨꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯁꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯆꯤꯡꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯅꯦꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯅꯦ ꯑꯩꯅ ꯇꯥꯍꯧꯕ ꯈꯔ ꯂꯩ꯫ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯍꯤꯡꯆꯥꯕꯅ ꯊꯤꯔꯛꯄꯗ ꯃꯈꯣꯏꯅ ꯎꯗꯅꯕ ꯑꯍꯟꯁꯤꯡꯅ ꯇꯥꯛꯂꯝꯕ ꯋꯥꯔꯤ ꯂꯥꯏꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯊꯝꯂꯒ ꯌꯦꯡꯂꯁꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯋꯥ ꯑꯁꯤꯅ ꯆꯨꯝꯗꯨꯅ ꯍꯤꯡꯆꯥꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛ ꯈꯪꯗ꯭ꯔꯕꯗꯤ ꯅꯅꯦ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄ ꯉꯝꯕ ꯂꯥꯏꯋꯥ ꯏꯌꯥꯅꯤꯒꯤ ꯅꯐꯝꯗ ꯁꯤꯟꯅꯕꯤꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤ ꯃꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ
Hanubigi manakta sangshinduna kurumzaraga hairaki. Ini na sanbiduna hingsaba masin manaw bo hatpa ngamba sakti tolaba isine naw da pinabiyu haijarabada singdagi lona selakpi laisabi masin manaw ani duna makoina ngangnari budu taraga makogi nakta sangsilaktuna kaplaga kurumjaraki. Imana hangna sanbiduna hairiba hingsaba laba lancha kauba ani dubu hatpiduna nanai isine nawgi thawai sibukan birabadi mapoka simagi imana haki seba tauba ngaman biyu haiduna hanubigi makong konduna hengna kablakle. Hanubi aduna isa sa imana khalibasi hingsaba ani asigi shakti asi yamna lay matau karamna halan gadage khalibani imana nakoi ani budi soidana kangani lairiba nabung ani asiga kodana imagi thawai asi thakrabasu nakoi ani gi thawai dadi kalam lagi hairakhi. Hanubi asina khalibasi atay maginati kungi kulakpagi basanupi Petruklay kaubi ibe maduna saunubu magi mapuroi boy janingduna lamadubu kolibi lairembi adubu tattana kurumjaba toksadi aduga saunu kaubani pa sinasu mahangna angang oringaida sanselingaida sanawama mapigi matung induna sanggol sangu yadrabada mapu oiriba kaubu kaubani pa aduna karigi sanselaga sanawasi Tatuna mapugi matung ilhandribano haiduna magi mamaida phurabada khulakpagi machanupi angang oiribi aduna magi damakta kaubada sauraduna nangi sanawadu thanaba honabada ngamdrabasu nangsu yauna thatpadi yadabra sansenba mini haiduna su aduna thina phuba honabra haina khanabadagi khulakpa taraktuna hayengdagi di sankarakpa matamda nangi thongalda nasana sagi san Kaidong na duna lokshel haugadabani haina warep takibadu tatana saunu gi mamita uduna ngasi phauba kauduna leiri saunu na khanki karigumba matamda ina sauraktuna nangi nateng amatang pangjaba ngamlabadi ai punsina nangi nateng pangjabagi damakta thawai asi thadok sarabasu pamuba leijaroi haina angang oringaidagi tolaba thamoi macha aduna khanduna leikhi Makoi ani na manegi yumda laiduna kungi sansenba toktuna lairaba matamdadi makoi ani amung hana thengna khidre maduda khulakpagi machanupi Petruk laina mabu ukhidabada mathamu yadu yamna nungai jakhidi mahakpu laikai kungi sansenduna mapuk thanaba honna jaramba mahakna mafam kaida laiduna hingnaba honna jaramgadaba magi khanbadagi thamoi asi pothafam khangjadi asumna mikup kuding sonduna laiki nongmadi laikai gi mising na ngangna rakhi saunu tonu anidu hawai mana masing yamna puduna aikhoi khungi kaithien de yonba hek lai makoi ani adu machin mana oiraba male makoi na ngangari badu tonu koba duna saunu da tada haina kawi saunu na su tonu bu yamna nungsina tawi Makoi animak haujikti pakhang mapung phaduna yengbada yamna nungaire yoliba potching adu miyamna su yamna pamna leinei makoi ni yoliba potching adu su kanagumba poti pamba paisadi yaudraba mising da su pubiko hayeng amu pibiro haiduna hekta pithoi makoi ni gi mata waduda khungi mipung khutingmangna makoi ni bu sonadaba yauramdi haina khulakpagi yumda laktuna wari sarami wadu taraga Petruk lai kaubi ibe mana makoi di kadaidagi mana masing tiktuna yolibano hayengde aihak kaithien chatuna lotuna laikhraba mabu unarugani khanduna mamanabi ani ga loinana khungi kaithienda paisa mayam ama puraduna lagle makoi laisabi ahum aduna makoi lakpa ngaiduna leiringaida makoi ni pani du yansang mana masing bora amamam puduna lagle Petruk laina mamanabi anituda asumna hayanki ngasidi puragliba yansang mana masing pumnamak amata soithongna yonkhiba yararoi khulakpagi majai be mana loina punna lauragani haibire e haire wadu tabada saunu du swai lawi aina matam kuina magi lamana matang singjagi khanduna leijarakpani
ngasi di mana pamjaba yansang mana masing singasi mangonda piduna magi thamoina penbi na batawrage khanduna laglibi le shabi ani aduda asumna hairakhi ibe masing thuna pot sing asi puduna satpikro nadrabadi khungi miyamna karigi pot singsi aikhoigi thungdri bano hairakani hairabada laishabi aniduna wafam adugi damaktadi thoina wabi ganu khungi ima iben singde aikhoigi ibe mana ngangna jagani hek hairakhi wadu targa saununa phari adu oirabadi pot singsi ibe masingna lawbi horo aikhoini sasakhrage hairak laishabi sing aduna hairakhi ibung anina aikhoibu nungsibirabadi aikhoigi ibe maga amuktu unabikho nadrabadi aikhoi anida thina saibiragani hek haire wadu taraga saununa kadaida laibano nakhoigi nabe madubu hangjarakhi ibe madudi kaithiengi miyam marakta makhoi ani ga ngangna gadori bo wafam madu ikaibadagi kaithien adugi mataida hauriba khongnang achauba adugi makhongda leptuna lei makhoi anina mafam adu khut thinduna taklabada saununa manau tonubu yenglaga ibungo nangna ibe masing asiga loinana pot sing asi sangduna leiramu iyamba khulakpagi maja ibe magi nakta amtang chalukhige hairamlaga saunu khongnang makhongda chatki maduda petuklai kaubi ibe maduna mana nungsijaba mabungona mong hadana khongnang makhongda leiriba magi nakta lakpadu lona yengjaraga ikaina leiringaida hangjarakhi maja ibe ma aibu mafam asida kaubibabu karamba wafam takpigadabano maja ibe mana lawbigani haiba mana masing sing adusu aina thamjaramlabani maduna konaroidaba oirabasu hayeng amuk pujarake hairakhi wadu taraga ikai thirabi ibe maduna ngasidi nara lairabana hak ipagi konungda sattaba yadi narana dugi matik saba dandi adu masak khanglaba matungda nahak nayum satpa yagani nadrabadi na punchi chuppa phaduna kaisum sangda leigadabani hairakhi wadu taraga saununa takpiu karamba mafamda karamba irano karigumba ira lairamba thoklabadi namangda ithwai asi thadokjage hairakhi saunugi wadu taraga nahak haujik phawba naran masak khangdriba misak ama oiriba madumangna nahakpu amuk hena dandi sauri hairabada saununa aidi kanage sumafamda ira laitabra haina khanjai adubu mioi pokta poklurabanina aran basu yawramgani adu moinamak iran masak khangan bidana iran gi dandi pibi batarabadi wayen adubu asumba wayeni haina lobi gadori bra haijaraklabada majai be mana hairakhi phare narana du sengna haidrabadi dandi pibe yadi hairabanina haijaragi nangna angang oringai miyamgi san selingaida sanau thatpa ngamde haiduna kawbana maida khupangna thakibadu haujik phawba tolabi aigi mayasi anaba kokshadri numid adudagi ibungo nangi wakhalda kanagi wakhal khalluba leitana nahaki wakhalda hingjaribi aibu khanghandana lona lotuna leiruba amadi aigi thamoina wana khangduna laihan khibagi narana chawbadudi kanana kokpigani maram khangna sangjapam khangna sangjau natrabadi dani shawgani hairabada saunu adu numit khudingmak thokhiba pumnamak ningsingduna kawba ngamdana leiriba wafam adu ningsinglaga pituk leibu munna yengjaraga numit aduda ibe mana aigidamakta thamoi sokna kawbagi mafamda shawkhibadudi matam pumnamakta kawjadri aina khanki karigumba matamda ibe mage awabada mateng amatang pangjaba ngamlabadi sirabasu yare haina khallibani adubu atwanba mapokta poklobana ibe mage nateng amatasu pangjaba ngamjadri madugidamak aibu ngakpiu wadu taraga petruk laina hairakhi adumna haiduna nasa laithoknaba tawganu aigi thamoibu huduna pubikhraga aibu khangandana lotuna laithoklubugi narana adudi karamna kokani khanglabra wadu taraga saununa aihak lotcharuba nachadi
ꯑꯩꯒꯤ ꯊꯤꯅ ꯇꯝꯕꯤꯔꯝꯂꯕ ꯅꯣꯡꯗꯝ ꯑꯁꯤ ꯈꯔꯗꯪ ꯐꯖꯅꯕ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯖꯔꯨꯕꯅꯤ꯫ ꯃꯗꯨꯗ ꯄꯤꯇ꯭ꯔꯨꯛ ꯂꯩꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯅꯪꯅ ꯑꯩꯕꯨ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯗ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯁꯛ ꯎꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯖꯍꯧꯔꯕ ꯊꯃꯣꯏ ꯑꯁꯤꯅ ꯀꯔꯝꯅ ꯈꯥꯡꯂꯝꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ꯭ꯔꯥ? ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯍꯥꯛꯄꯨ ꯎꯖꯕ ꯐꯪꯖꯔꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯁꯦꯡꯅ ꯇꯥꯛꯄꯤꯔꯝꯃꯨ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯂꯥꯛꯆꯗꯨꯅ ꯑꯗꯣꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯆꯥꯎꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯊꯤꯅ ꯄꯣꯛꯂꯛꯂꯕ ꯑꯩꯅ ꯂꯩꯃ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯐꯤꯖꯤ ꯐꯤꯅꯥ ꯅꯦꯠꯄ ꯑꯣꯏꯅ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯍꯪꯖꯔꯛꯈꯤ꯫ ꯃꯕꯨꯡꯉꯣꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯤꯇ꯭ꯔꯨꯛ ꯂꯩꯅ ꯍꯥꯏꯖꯔꯛꯈꯤ, ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯌꯥꯖꯔꯤ, ꯄꯨꯝꯅꯃꯛ ꯊꯦꯡꯅꯖꯒꯅꯤ ꯍꯥꯏꯖꯔꯒ ꯄꯤꯇ꯭ꯔꯨꯛ ꯂꯩꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣꯅ ꯂꯩꯕꯤꯔꯤꯕ ꯃꯐꯝ ꯑꯗꯨꯃꯇꯪꯒ ꯇꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯖꯔꯕꯗ ꯆꯥꯎꯅꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯁꯟ ꯁꯦꯜꯂꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡꯆꯨꯞ ꯊꯪꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯆꯤꯡ ꯑꯃ ꯎꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯩꯈꯣꯏ ꯂꯧ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯏꯅꯥꯎꯅꯤꯄꯥ ꯑꯁꯤꯒ ꯏꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯏꯅꯦ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯏꯕꯦꯝꯃꯅ ꯃꯐꯝ ꯑꯗꯨꯗꯤ ꯐꯅ ꯂꯥꯞꯄꯅꯤ, ꯑꯌꯨꯛ ꯑꯃꯒꯤ ꯂꯝꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯔꯣꯟ ꯁꯦꯡꯂꯕꯅꯤꯅ ꯏꯕꯨꯡꯉꯣꯕꯨ ꯊꯥꯗꯣꯛꯆꯔꯒꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯕꯨꯡꯉꯣꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯀꯥꯎꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯒ ꯏꯕꯦꯝꯃꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯄꯩꯁꯥ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯅꯨꯅ ꯄꯩꯁꯥꯗꯨ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯂꯩꯔꯕꯗꯤ ꯄꯩꯁꯥꯗꯨ ꯄꯤꯕꯤꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯨꯖꯕꯒꯤ ꯃꯔꯝꯅ ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯃꯤ ꯈꯔ ꯅꯦꯛꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯕꯤꯈ꯭ꯔꯣ꯫ ꯄꯩꯁꯥ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗ ꯄꯤꯇ꯭ꯔꯨꯛ ꯂꯩꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯦꯡꯕꯤꯈ꯭ꯔꯣ, ꯊꯦꯡꯂꯒꯅꯤ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯈꯤ꯫ ꯄꯣꯠꯁꯤꯡ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯃꯤ ꯅꯦꯛꯇꯨꯅ ꯄꯨꯔꯒ ꯍꯩꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯐꯖꯕ ꯌꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯋꯥꯠꯇꯅ ꯎ ꯃꯣꯔꯣꯛꯀ ꯀꯣꯟꯅꯅ ꯌꯥꯎꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯅꯦ ꯑꯗꯨꯅ ꯇꯣꯅꯨ ꯌꯦꯡꯂꯒ, ꯏꯕꯨꯡꯉꯣ, ꯅꯆꯤꯟ ꯅꯅꯥꯎꯅ ꯉꯁꯤ ꯄꯨꯈꯤꯕꯗꯨ ꯀꯌꯥꯗꯤ ꯁꯤꯠꯆꯔꯛꯄꯒꯦ? ꯄꯩꯁꯥꯅ ꯀꯌా ꯐꯪꯖꯔꯛꯄꯅꯣ ꯍꯪꯂꯕꯗ ꯇꯣꯅꯨꯅ ꯃꯅꯦ ꯑꯗꯨꯗ ꯊꯦꯡꯅꯔꯛꯄ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯆꯤꯊꯕ ꯇꯧꯗꯨꯅ ꯇꯝꯂꯕꯗ ꯃꯅꯦ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯂꯕꯁꯨ ꯍꯪꯗꯕ ꯌꯥꯗꯕꯗꯒꯤ ꯇꯣꯅꯨꯒꯤ ꯃꯐꯝꯗ ꯍꯪꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯪꯂꯛꯈꯤ, ꯅꯌꯥꯝꯕꯒ ꯋꯥꯔꯤ ꯁꯥꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯍꯥꯛ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯃꯁꯛꯅ ꯀꯔꯝ ꯇꯧꯏ? ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯃꯥꯟꯕ꯭ꯔꯥ? ꯇꯣꯅꯨꯅ, ꯏꯅꯦ, ꯑꯩꯍꯥꯛ ꯃꯍꯥꯛꯄꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯗꯒꯤꯗꯃꯛ ꯃꯥꯅ ꯌꯥꯝꯅ ꯍꯛꯀꯟꯅꯈꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯌꯥꯝꯕꯕꯨ ꯃꯥꯅ ꯅꯨꯡꯁꯤ ꯆꯥꯅ ꯇꯧꯕꯤꯈꯤ꯫ ꯃꯍꯥꯛ ꯑꯇꯣꯞꯄ ꯑꯃ ꯅꯠꯇꯦ, ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧꯗꯤ ꯃꯥꯒꯨꯝꯅ ꯐꯖꯕ ꯑꯇꯩ ꯃꯐꯝꯗ ꯎꯖꯗ꯭ꯔꯤ꯫ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯑꯣꯏꯖꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯅꯦ ꯑꯗꯨꯅ ꯅꯪꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯪꯂꯕꯗ ꯇꯣꯅꯨꯅ, ꯏꯅꯦ, ꯑꯩꯗꯤ ꯃꯥꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯗ ꯅꯨꯡꯁꯤꯕꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯅꯁꯨ ꯏꯃꯥ ꯁꯛꯄꯤ ꯏꯇꯩꯃ ꯍꯥꯏꯕꯗꯨ ꯑꯣꯏꯖꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯃꯥ ꯂꯩꯇꯕꯁꯤꯗ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯅꯦ ꯑꯗꯨꯅ, ꯑꯄꯪꯕ, ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯕ꯭ꯔꯥ? ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯅꯅꯦ ꯑꯩꯍꯥꯛ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯔꯒ ꯃꯅꯦ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯆꯤꯡꯗꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯨ ꯂꯥꯛꯂꯤꯕꯁꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯦ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯣꯛꯂꯤꯕꯤ, ꯂꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯝꯂꯩꯃ ꯑꯗꯨꯅ ꯆꯥꯎꯅꯨꯒꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯃꯔꯥꯏꯕꯛ ꯑꯗꯨ ꯃꯨꯟꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯂꯦ, ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯆꯥꯎꯅꯨꯒꯤ ꯃꯔꯥꯏꯕꯛꯇ ꯂꯥꯏꯅ ꯇꯥꯂꯣꯏ ꯑꯅꯤ ꯁꯨꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯈꯤꯕꯅꯅꯤ꯫ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯑꯅꯤꯁꯤꯒꯤ ꯃꯔꯝꯅ
ꯃꯈꯣꯏꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯉꯨ ꯇꯝꯈꯤꯕꯅꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯈꯔꯗꯤ ꯐꯪꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯒꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯏꯁꯨ ꯑꯣꯏꯔꯤꯕ ꯏꯌꯥꯁꯨ ꯑꯣꯏꯔꯤꯕ ꯆꯥꯎꯅꯨ ꯑꯃꯁꯨꯡ ꯄꯤꯇ꯭ꯔꯨꯛꯂꯩ ꯀꯧꯕꯤ ꯑꯅꯤ ꯑꯁꯤ ꯈꯔ ꯋꯥꯒꯗꯧꯔꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯊꯩꯗꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯊꯣꯛꯂꯒꯗꯧꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯅꯕ ꯂꯥꯏꯅ ꯇꯝꯈꯤꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯝꯕꯤꯈꯤꯕ ꯂꯥꯏꯋꯥꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯥꯎꯔꯝꯂꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯌꯥ ꯑꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤꯗꯒꯤ ꯍꯧꯅ ꯊꯥꯞꯅ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯨꯏꯗꯅ ꯍꯤꯡꯆꯥꯕꯁꯤꯡ ꯈꯨꯟ ꯑꯁꯤꯗ ꯊꯨꯡꯂꯔꯒꯅꯤ꯫ ꯈꯨꯟ ꯑꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯏꯕꯨꯡꯉꯣ ꯆꯥꯎꯅꯨ, ꯅꯪꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯀꯥꯎꯕ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯍꯟꯗꯛꯇꯤ ꯍꯤꯡꯆꯥꯕꯁꯤꯡꯅ ꯏꯌꯥꯒꯤ ꯂꯃꯟ ꯁꯤꯡꯂꯔꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯅꯦꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯥꯎꯅꯨꯅ, ꯏꯅꯦ, ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯩꯕꯨ ꯐꯨꯈꯤꯕ ꯀꯥꯎꯕꯕꯨ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯑꯩꯈꯣꯏꯒ ꯀꯔꯤ ꯊꯣꯛꯅꯗꯨꯅ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯅꯦ ꯍꯅꯨꯕꯤꯅ ꯈꯨꯝꯂꯛꯈꯤ, ꯏꯕꯨꯡꯉꯣ, ꯍꯤꯡꯆꯥꯕꯁꯤꯡꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯃꯠꯇ ꯊꯣꯛꯅꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯗꯒꯤ ꯂꯥꯛꯂꯤꯕꯤ ꯁꯪꯂꯨꯒ ꯄꯦꯇꯉꯥ ꯀꯧꯕꯤ ꯏꯕꯦꯝꯃ ꯑꯅꯤꯁꯤ ꯑꯩꯈꯣꯏꯅ ꯂꯣꯠꯇꯨꯅ ꯊꯝꯂꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯟ ꯇꯥꯅ ꯆꯠꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯕꯗ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯄꯤꯇ꯭ꯔꯨꯛꯂꯩꯒ ꯀꯥꯎꯕꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯁꯔꯩꯂꯩꯃꯒ ꯑꯅꯤ ꯐꯥꯈꯤꯒꯅꯤ꯫ ꯈꯨꯟ ꯑꯁꯤ ꯑꯋꯥꯕ ꯑꯣꯏꯔꯛꯈꯤꯒꯅꯤ꯫ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯄꯤꯇ꯭ꯔꯨꯛꯂꯩ ꯌꯥꯎꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯒ ꯊꯦꯡꯅꯔꯛꯈꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯎꯕꯗꯤ ꯍꯤꯡꯆꯥꯕꯅ ꯐꯥꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯕꯨꯅꯤ ꯏꯅꯦꯅ ꯅꯪꯒꯤ ꯂꯃꯟ ꯍꯤꯡꯆꯥꯕꯁꯤꯡꯅ ꯁꯤꯡꯂꯒꯅꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫